ꯑꯁ ꯀꯥꯊꯤ ꯃꯅꯝꯁꯤꯗꯤ ꯁ꯭ꯋꯥꯏ ꯑꯅꯛꯄꯗ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯁꯤ ꯀꯔꯥꯏꯗꯅꯣꯅꯦ ꯆꯥꯛꯏꯁꯤꯕꯣ ꯀꯔꯤꯅꯣꯕ ꯆꯥꯛꯏꯁꯤꯕꯣ ꯑꯁ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤꯅꯅꯦ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯤꯕꯁꯦ ꯁꯅꯥꯇꯣꯝꯕꯤ ꯑꯣ ꯁꯅꯥꯇꯣꯝꯕꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯀꯔꯥꯏꯗꯅꯣꯅꯦ ꯀꯥꯊꯤ ꯃꯅꯝ ꯅꯝꯃꯤꯁꯤꯕꯣ ꯑꯝꯇ ꯌꯦꯡꯉꯨꯅꯦꯍꯦ ꯀꯥꯞꯁꯜꯂꯣ ꯑꯁ ꯆꯦꯜꯂꯨꯅꯦ ꯑꯁ ꯌꯥꯗ꯭ꯔꯦꯅꯦ ꯁꯤꯗꯤ ꯃꯤꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯦꯅꯦ ꯅꯣꯏꯕꯣ ꯅꯩꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯥꯔꯇꯤꯅ ꯅꯩꯔꯦ ꯀꯩꯅꯣ ꯍꯟꯗꯛꯇꯤ ꯃꯩ ꯇꯥꯏꯌꯦ ꯍꯟꯗꯛꯀꯤ ꯈꯨꯅꯩꯁꯤꯗꯤ ꯊꯔꯣ ꯉꯁꯤꯗꯤ ꯗꯥꯎꯒ ꯌꯥꯗꯦꯗ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯉꯁꯤꯁꯤꯕꯣ ꯑꯦꯀꯥꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯕꯁꯤꯕꯨ ꯉꯁꯥꯏꯗꯒꯤ ꯑꯦꯀꯥꯗ ꯄꯨꯝ ꯂꯩꯔꯦ ꯍꯥꯏꯕ ꯑꯩꯁꯦ ꯍꯩꯃꯥ ꯑꯃꯨꯛꯀꯁꯨ ꯁꯣꯀꯥ ꯊꯣꯛꯑꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯒꯤꯗꯤ ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯦꯀꯣ ꯃꯨꯟꯒꯗꯕ ꯑꯩꯒꯤꯗꯤ ꯁꯣꯀꯥ ꯊꯣꯛꯇꯗꯅ ꯃꯀꯣꯟꯗ ꯑꯍꯨꯝꯅꯤ ꯄꯨꯝꯃꯒ ꯂꯩꯔꯤꯁꯦ ꯑꯣꯏꯔꯣꯏ ꯁꯤꯒꯤ ꯔꯥꯎꯟꯁꯤꯃꯁꯨꯅꯦ ꯑꯣꯏꯔꯣꯏ ꯁꯤꯒꯤ ꯔꯥꯎꯟꯁꯤꯒ 4ꯔꯛꯇꯤ ꯁꯨꯔꯝꯃꯅꯦꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯔꯥꯎꯟ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯊꯣꯏꯌꯨꯗꯅ ꯑꯁ ꯕꯤꯠꯀ ꯂꯩꯇꯦꯗ ꯊꯔꯣ ꯉꯁꯤꯗꯤ ꯍꯩꯃꯥ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁ ꯍꯋꯥꯏ ꯀꯪꯇꯛꯇꯣ ꯐꯨꯠꯂꯒ ꯊꯝꯃꯝꯕꯅꯦ ꯃꯤ ꯑꯁ ꯂꯣꯏ ꯐꯥꯊꯔꯝꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯃꯍꯤꯒ ꯑꯃꯠꯇ ꯌꯥꯎꯔꯝꯃꯔꯣꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯨꯗꯣꯒꯤ ꯔꯥꯎꯟꯗꯤ 4 ꯁꯨꯈ꯭ꯔꯦ ꯑꯁ ꯀꯪꯇꯛꯀꯤ ꯐꯤꯕꯝꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯃꯤ ꯑꯩ ꯇꯨ ꯑꯦꯀꯥ ꯊꯣꯛꯑꯒꯅꯦ ꯃꯨꯜꯂꯕꯅꯤ ꯍꯟꯗꯛꯁꯨ ꯑꯩꯅ ꯊꯣꯏꯔꯦꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯅꯦ ꯐꯨꯅꯤꯡꯕꯅ ꯈꯨꯠꯁꯦ ꯃꯔꯤꯡ ꯆꯠꯄꯖꯥꯠꯅꯤ ꯍꯦꯛ ꯍꯧꯕꯗꯒꯤꯅꯦꯕ ꯃꯥꯅ ꯊꯣꯏꯔꯤꯁꯦ ꯍꯣ ꯐꯔꯦ ꯊꯣꯏꯔꯗꯤ ꯐꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩꯅꯦ ꯌꯨꯝꯗ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯍꯋꯥꯏ ꯀꯪꯇꯛꯀꯤ ꯐꯤꯕꯝꯗꯣ ꯑꯁ ꯐꯤꯕꯝ ꯑꯃ ꯇꯧꯔꯝꯃꯅꯤ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯊꯣꯏꯔꯒ ꯊꯣꯏ ꯍꯥꯏꯕꯅꯤ ꯀꯩꯅோ ꯍꯣꯏ ꯆꯠꯂꯨꯔꯣ ꯑꯗꯣ ꯑꯃꯨꯛ ꯁꯅꯥꯈꯤꯁꯦ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯔꯥꯎꯟ 4 ꯑꯩꯅ ꯊꯣꯏꯕꯒꯤ ꯂꯨꯄꯥ 100ꯗꯤ ꯁꯦꯠꯇꯅ ꯂꯧꯔꯦꯗꯅ ꯗꯥꯎ ꯌꯥꯏꯌꯦ ꯉꯁꯤꯗꯤ ꯃꯥ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯩꯅ ꯂꯣꯏꯅꯃꯛ ꯆꯥꯛꯄ ꯍꯧꯔꯦꯗꯅ ꯁꯤꯗꯤ ꯍꯩ ꯅꯣꯏꯕꯨ ꯀꯔꯥꯏ ꯂꯩꯒꯦꯅꯦ ꯑꯁ ꯆꯥꯛꯈꯨꯃꯥꯡꯁꯤ ꯃꯩꯅ ꯂꯣꯏ ꯆꯥꯛꯏꯗꯅ ꯁꯤꯗꯤ ꯑꯁ ꯀꯔꯥꯏ ꯆꯠꯅꯈ꯭ꯔꯕꯅꯣ ꯁꯤꯗꯤ ꯀꯔꯤꯅꯣꯕ ꯇꯧꯔꯤꯁꯤꯕꯣ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤꯅ ꯆꯥꯛꯈꯨꯃꯥꯡꯗ ꯃꯩ ꯆꯥꯛꯑꯦ ꯁꯤꯐꯥꯎꯕ ꯈꯪꯗꯉꯩ ꯀꯔꯥꯏ ꯆꯠꯂꯤꯅꯣꯕ ꯑꯁ ꯇꯨꯂꯨꯒꯤ ꯄꯥꯏꯞꯇꯨꯅ ꯑꯃꯨꯛ ꯀꯔꯣꯝ ꯅꯥꯀꯟ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯑꯁ ꯇꯨꯂꯨ ꯊꯥꯔꯒ ꯑꯝꯇ ꯏꯁꯤꯡꯁꯦ ꯀꯥꯞꯁꯤꯟꯗꯗꯤ ꯌꯥꯔꯔꯣꯏ ꯍꯩꯃꯥ ꯁꯤꯗꯤ ꯃꯩꯅ ꯂꯣꯏꯅꯃꯛ ꯆꯥꯛꯑꯝꯃꯦꯗꯅ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯆꯥꯛꯈꯨꯃꯥꯡꯁꯤ ꯃꯩ ꯆꯥꯛꯑꯦ ꯍꯥꯏꯕꯁꯤ ꯐꯥꯎꯕ ꯈꯪꯗꯕ ꯃꯈꯩ ꯀꯔꯥꯏ ꯆꯠꯂꯨꯒꯦ ꯀꯔꯥꯏ ꯆꯠꯂꯨꯒꯦꯕ ꯅꯪ ꯌꯥꯝꯅ ꯍꯦꯃꯜꯂꯕꯅꯤ ꯅꯪ ꯌꯥꯝꯅ ꯍꯦꯃꯜꯂꯕꯅꯤ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯇꯕꯒꯤꯅꯦꯕ ꯆꯥꯛꯈꯨꯃꯥꯡꯁꯤ ꯃꯩ ꯆꯥꯛꯑꯦ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯁꯦ ꯇꯥꯃꯣ ꯑꯩ ꯍꯋꯥꯏ ꯀꯪꯇꯛ ꯐꯨꯠꯄꯅꯦ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯑꯗꯨꯗ ꯀꯩꯗꯧꯔꯒꯦꯕ ꯍꯋꯥꯏ ꯀꯪꯇꯛꯇꯨ ꯐꯨꯠꯂꯝꯃꯦ ꯑꯗꯨꯒ ꯂꯨꯗꯣ ꯁꯥꯟꯅꯕ ꯆꯠꯂꯨꯔꯦ ꯍꯜꯂꯛꯄꯗ ꯃꯩ ꯆꯥꯛꯑꯝꯃꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯇꯨꯂꯨꯒꯤ ꯃꯩꯗꯣ ꯌꯥꯝ ꯊꯨꯅ ꯍꯥꯞꯄꯣ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯍꯣꯏ ꯇꯥꯃꯣ ꯑꯩ ꯃꯩꯗꯣ ꯍꯥꯞꯆꯔꯛꯑꯒꯦ ꯇꯥꯃꯣ ꯄꯥꯏꯞꯇꯣ ꯄꯥꯏꯔꯒ ꯔꯦꯗꯤꯗ ꯂꯩꯕꯤꯔꯝꯃꯣ ꯍꯩ ꯈꯔ ꯊꯨꯅ ꯆꯠꯂꯣ ꯍꯥꯏꯕꯅꯤꯅꯦ ꯑꯩꯉꯣꯟꯗ ꯑꯍꯩ ꯑꯄꯥ ꯁꯥꯗꯅ ꯑꯃꯨꯛ ꯇꯥꯛ ꯂꯩꯔꯦꯅꯦꯁꯦ ꯌꯨꯝꯁꯦ ꯇꯨꯝꯕꯅ ꯍꯥꯜꯂꯅꯤꯌꯦ ꯆꯠꯂꯣ ꯇꯧꯔꯗꯝꯅꯦ ꯃꯣꯏꯒꯤꯅꯦ ꯃꯄꯥ ꯊꯣꯔꯥꯏ ꯃꯆꯥꯒꯤ ꯅꯦꯠꯁꯦ ꯑꯃꯨꯛ ꯆꯞꯈ꯭ꯔꯦꯕꯁꯦ ꯑꯁ ꯀꯟꯅ ꯀꯥꯞꯅꯔꯤ ꯀꯥꯟꯁꯤꯗ ꯑꯌꯥ ꯑꯩꯁꯤꯅ ꯀꯃꯥꯏꯅ ꯁꯤꯔꯝꯃꯤꯕ ꯑꯁ ꯅꯦꯠ ꯆꯞꯄꯤꯉꯩꯁꯤꯗ ꯑꯩꯁꯦ ꯁꯤꯔ ꯂꯩꯔꯝꯃꯦꯕ ꯑꯁ ꯕꯤꯠꯀ ꯇꯦꯛꯏꯍꯦ ꯃꯅꯝꯁꯤꯗꯤ ꯀꯥꯅꯝꯅꯤꯅꯦ ꯅꯝꯃꯤꯁꯦ ꯀꯔꯤꯅꯣꯅꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯐꯠꯇ ꯃꯩ ꯊꯥꯖꯤꯜꯂꯛꯏꯁꯤꯕꯨ ꯀꯔꯤꯅꯣꯕ ꯁꯤꯕꯣ ꯊꯥꯒꯦ ꯍꯥꯏꯕ ꯂꯩꯔꯁꯨ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯨꯝꯕꯗ ꯊꯥꯕ ꯌꯥꯗ꯭ꯔꯣ ꯃꯣꯏꯕꯣ ꯀꯩꯅꯣꯅꯦ ꯃꯩꯈꯨꯒꯁꯤꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯂꯣꯏ ꯆꯪꯉꯛꯏꯁꯤ나 ꯀꯩꯅꯣ ꯄꯨꯡ ꯃꯝꯈꯤꯗꯣꯔꯦ ꯑꯁ ꯍꯧꯒꯠꯂꯒ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗꯅꯤꯅꯦ ꯃꯩ ꯆꯥꯛꯏꯁꯤꯗꯤ ꯑꯩꯗꯤ ꯃꯤꯅ ꯐꯠꯇ ꯃꯩ ꯊꯥꯔꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒ ꯄꯥꯕꯨꯡ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯀꯃꯥꯏꯅ ꯃꯩ ꯆꯥꯛꯏꯅꯣ ꯁꯤꯕꯣ ꯄꯥꯕꯨꯡ ꯍꯩ ꯌꯨꯝꯁꯤꯗ ꯅꯃꯥ ꯅꯆꯥ ꯂꯩꯍꯧꯔꯒ ꯌꯨꯝꯁꯤꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯈꯪꯗꯦꯅꯦ ꯑꯩꯅ ꯍꯜꯂꯛꯄꯗ ꯀꯥꯊꯤ ꯅꯝꯃꯦꯅ ꯆꯪꯉꯒ ꯌꯦꯡꯉꯨꯕꯅꯤ ꯃꯩ ꯆꯥꯛꯑꯝꯃꯤꯁꯤꯅꯤꯅꯦ ꯅꯃꯥ ꯅꯆꯥꯁꯦ ꯆꯩ ꯌꯥꯝꯅ ꯋꯥꯠꯂꯕꯅꯤ ꯑꯩꯅ ꯈꯔ ꯊꯦꯡꯗꯅ ꯌꯨꯝꯁꯤꯗ ꯂꯥꯛꯑꯝꯃꯕ ꯌꯨꯝꯁꯤꯁꯨꯅꯦ ꯇꯨꯝꯃꯝꯃꯗꯕꯅꯤ ꯅꯣꯏ ꯌꯥꯝꯅ ꯅꯣꯏ ꯍꯥꯏꯁꯤꯅꯤ ꯅꯣꯏ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯅꯪ ꯃꯁꯨ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ
ꯅꯅꯥꯀꯣꯡꯗꯒꯤ ꯍꯦꯗꯐꯣꯟꯗꯨꯃꯒ ꯐꯣꯟꯗꯨꯃꯒ ꯆꯠꯂꯣ ꯑꯩꯒꯤ ꯌꯨꯝꯕꯥꯟꯂꯣꯟꯁꯤꯕꯨ ꯀꯔꯝꯕ ꯌꯨꯝꯕꯥꯟꯅꯣ ꯃꯄꯨꯔꯣꯏꯕ ꯑꯃꯒꯤ ꯁꯦꯕꯥ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯅꯨꯄꯤꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯑꯩꯅꯁꯨ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯄꯥꯡꯉꯤꯕ ꯑꯩꯅ ꯌꯨꯝꯁꯤꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯇꯧꯔꯝꯃꯤꯕꯁꯤꯡꯁꯤ ꯌꯦꯡꯉꯨꯅꯦꯁꯦ ꯃꯆꯥꯅꯨꯄꯤꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯇꯥꯗ ꯃꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯇꯥꯗ ꯑꯩ ꯌꯥꯝꯅ ꯋꯥꯗꯧꯔꯤꯗ ꯑꯩꯅ ꯊꯕꯛ ꯆꯠꯂꯤꯕꯁꯦ ꯅꯣꯡꯃꯇ ꯃꯥꯅ ꯆꯥꯛ ꯉꯟꯅ ꯊꯣꯡꯉꯒ ꯄꯤꯖꯔꯒ ꯆꯠꯄ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯕꯅꯤ ꯑꯩ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯗꯤ ꯄꯥꯡꯕꯅꯤꯀꯣ ꯉꯁꯤꯈꯛ ꯑꯩꯅ ꯊꯕꯛ ꯉꯟꯅ ꯆꯠꯂꯨꯕꯁꯤꯗ ꯍꯜꯂꯛꯄꯗ ꯇꯧꯔꯝꯃꯤꯕ ꯐꯤꯕꯝꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯕꯨ ꯑꯩ ꯉꯁꯤꯗꯤ ꯊꯕꯛꯀ ꯆꯠꯂꯔꯣꯏꯗ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅꯒ ꯃꯈꯣꯏ ꯑꯍꯨꯝꯅꯒ ꯌꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯍꯧꯕꯁꯦ ꯁꯤ ꯑꯣꯏꯔꯗꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯗꯅꯁꯦ ꯁꯛꯀꯥꯁꯦ ꯐꯖꯊꯣꯛꯄꯣꯏ ꯅꯤꯡꯉꯦꯕ ꯏꯊꯟꯗ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩꯅ ꯂꯥꯜꯂꯨꯕꯩꯅꯤ ꯂꯥꯜꯂꯨꯔꯗꯤ ꯂꯥꯜꯂꯨꯔꯦ ꯁꯣꯏꯈ꯭ꯔꯦ ꯐꯖꯅ ꯍꯥꯏꯖꯕ ꯁꯤꯃꯨꯛ ꯐꯕ ꯂꯩꯔꯝꯗ꯭ꯔꯦ ꯁꯥꯎꯔꯪ ꯃꯨꯔꯪ ꯇꯧꯅꯗꯅ ꯃꯨꯛꯇꯅ ꯂꯩꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯂꯥꯟꯈ꯭ꯔꯗꯤ ꯂꯥꯟꯈ꯭ꯔꯦ ꯁꯣꯏꯈ꯭ꯔꯗꯤ ꯁꯣꯏꯈ꯭ꯔꯦ ꯉꯥꯛꯄꯤꯌꯨ ꯗꯣꯡ ꯗꯣꯡ ꯍꯦꯛ ꯍꯥꯏꯕ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯕꯅꯤꯀꯣ ꯃꯌꯥꯝ ꯁꯥꯎꯔꯤꯕ ꯃꯤꯗꯨꯗ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕꯗꯅꯦ ꯈꯨꯗꯛꯇ ꯁꯥꯎꯕ ꯐꯠꯇ꯭ꯔꯁꯨꯅꯦ ꯑꯗꯨꯝ ꯃꯊꯟꯇꯅꯦ ꯇꯞꯅ ꯇꯞꯅ ꯁꯥꯎꯕ ꯐꯔꯛꯇꯣꯏ ꯂꯩꯔꯦ ꯃꯨꯛꯇꯅ ꯈꯣꯠꯇꯅ ꯄꯩꯅꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯣꯏꯈꯤꯕ ꯃꯤꯗꯨꯅꯅꯦ ꯁꯣꯏꯔꯦ ꯂꯥꯜꯂꯦ ꯍꯦꯛꯇ ꯍꯥꯏꯖꯕ ꯁꯤꯃꯨꯛꯐꯕ ꯂꯩꯇꯦ ꯊꯕꯥꯅ ꯄꯥꯝꯗꯕ ꯍꯩꯅꯗꯕ ꯋꯥꯔꯧꯒꯗꯕ ꯊꯕꯛꯇꯤ ꯑꯩ ꯀꯩꯗꯧꯅꯨꯡꯗꯁꯨ ꯇꯧꯔꯔꯣꯏ ꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯁꯤꯡꯗꯣ ꯑꯩꯅ ꯇꯧꯗ꯭ꯔꯕꯗꯤꯅꯦ ꯃꯥꯅꯁꯨ ꯑꯩꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯀꯩꯁꯨ ꯇꯧꯔꯛꯑꯣꯏꯗ ꯊꯕꯥ ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯔꯥꯅꯤꯅꯤ ꯅꯪꯅ ꯌꯥꯗꯕ ꯊꯕꯛ ꯑꯩ ꯀꯩꯗꯧꯅꯨꯡꯗꯁꯨ ꯇꯧꯔꯣꯏ ꯊꯕꯥ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯕꯗꯨꯕꯨ ꯑꯣ ꯅꯨꯄꯥꯅ ꯁꯝꯅ ꯁꯥꯡꯕꯁꯦ ꯀꯌా ꯄꯥꯝꯗꯦ ꯍꯥꯏꯕ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯅꯦ ꯁꯝꯁꯦ ꯅꯥꯟꯅ ꯀꯛꯊꯔꯒ ꯆꯪꯒꯦ ꯌꯦꯡꯉꯨ ꯍꯥꯟꯅ ꯀꯛꯑꯝꯃꯤꯁꯤꯗꯤ ꯑꯔꯤꯕ ꯁꯝ ꯈꯨꯀꯪꯅꯤ ꯍꯣꯔꯦꯟꯗꯤ ꯅꯍꯥꯁꯨ ꯈꯔ ꯑꯣꯏꯊꯣꯛꯄ ꯃꯥꯟꯅꯕ ꯑꯅꯧꯕ ꯁ꯭ꯇꯥꯏꯜ ꯑꯃꯗ ꯀꯛꯍꯟꯒꯦ ꯊꯣꯏ ꯅꯣꯏꯒꯤ ꯁꯝꯃꯔ ꯚꯦꯀꯦꯁꯟꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯊꯥꯔꯤꯅꯣ ꯏꯃꯥ ꯅꯨꯃꯤꯠ 35ꯅꯤꯅꯦ ꯁꯤ ꯍꯦꯛ ꯂꯣꯏꯔꯛꯄꯗꯅꯦ ꯑꯦꯛꯖꯥꯝ ꯇꯧꯗꯣꯏꯅꯦ ꯁꯨꯇꯤ ꯊꯥꯔꯤꯉꯩ ꯃꯅꯨꯡꯁꯤꯗꯗꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯁꯨꯇꯤ ꯂꯣꯏꯔꯛꯄꯗ ꯄꯩꯈꯥꯅꯤꯅꯅꯦ ꯇꯜꯂꯤꯗ ꯌꯥꯝꯅ ꯀꯩꯗꯧꯕꯒꯤ ꯇꯜꯂꯤꯅꯣꯅꯦ ꯑꯦꯛꯖꯥꯝ ꯍꯥꯏꯕꯁꯤꯗꯤꯅꯦ ꯑꯗꯨꯝ ꯊꯥꯗꯣꯏ ꯂꯩꯔꯕꯅꯤ ꯈꯔ ꯋꯥꯠꯂꯤꯉꯩꯗꯅꯦ ꯁꯕꯖꯦꯛꯁꯤꯡꯗꯨꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯊꯨꯡꯅꯒꯦ ꯌꯦꯡꯉꯣ ꯄꯥꯊꯣꯛꯑꯣ ꯑꯗꯨꯒ ꯈꯔ ꯄꯥꯍꯧꯑꯣ ꯊꯣꯏ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯦꯛꯖꯥꯝ ꯅꯛꯁꯜꯂꯛꯀꯥꯟꯗ ꯄꯥꯕꯁꯦ ꯌꯥꯝꯅ ꯋꯥꯕꯅꯦ ꯑꯗꯨꯅꯦ ꯏꯃꯥ ꯁꯨꯇꯤ ꯌꯥꯝꯃꯤꯉꯩꯗꯗꯤꯅꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯊꯣꯛꯑꯒ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯒ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯇꯪ ꯉꯥꯏꯔꯀꯥꯟꯗꯅꯦ ꯁꯕꯖꯦꯛ 9ꯗꯨꯒꯤ ꯄꯥꯔꯛꯄꯗꯗꯤ ꯑꯣꯏꯃ ꯀꯣꯛꯁꯦ ꯏꯃꯥ ꯃꯩꯈꯨ ꯀꯥꯕꯤꯅꯦ ꯌꯥꯝꯅ ꯋꯥꯕꯅꯤ ꯊꯣꯏ ꯑꯗꯨꯃꯥꯏꯅ ꯄꯥꯕꯗꯣ ꯑꯩꯈꯣꯏꯁꯨꯅꯦ ꯌꯥꯝꯅ ꯇꯧꯔꯛꯏ ꯑꯦꯛꯖꯥꯝ ꯃꯌꯥ ꯅꯛꯁꯜꯂꯛꯀꯥꯟꯗꯅꯦ ꯍꯦꯛ ꯄꯥꯏꯌꯦ ꯑꯁ ꯃꯗꯨꯅ ꯋꯥꯕꯗꯨꯗꯤꯅꯦ ꯑꯦꯛꯖꯥꯝꯗ ꯀꯔꯤ ꯏꯔꯨꯗꯣꯏꯅꯣ ꯈꯟꯕꯗꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ ꯑꯗꯨꯃꯥꯏꯅ ꯋꯥꯈꯤꯕꯗꯒꯤꯅꯦ ꯃꯊꯪꯒꯤ ꯑꯦꯛꯖꯥꯝꯗꯗꯤ ꯋꯥꯠꯂꯤꯉꯩꯗꯒꯤ ꯈꯔ ꯄꯥꯊꯣꯛꯑꯦ ꯁꯨꯇꯤ ꯅꯨꯃꯤꯠꯇꯣ ꯄꯥꯊꯣꯛꯑꯦ ꯁꯕꯖꯦꯛ ꯑꯃꯃꯝꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯊꯨꯡꯅꯩꯌꯦꯅ ꯄꯥꯊꯣꯛꯑꯦꯗꯅ ꯑꯗꯨꯒ ꯈꯔ ꯂꯣꯏꯅꯃꯛ ꯇꯁ ꯇꯧꯅ ꯄꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯄꯥꯕꯗꯨꯅ ꯑꯃꯨꯛ ꯈꯔ ꯅꯨꯡꯉꯥꯏꯕꯅꯦ ꯑꯪꯒꯩ ꯄꯥꯔꯨꯗꯕꯒꯤꯅꯦ ꯄꯩꯈꯥ ꯃꯌꯥ ꯅꯛꯁꯜꯂꯛꯑꯦ ꯅꯨꯃꯤꯠ 6-9ꯗ ꯉꯥꯏꯔꯦ ꯀꯥꯏꯅꯒ ꯈꯪꯄꯥ ꯄꯥꯕꯁꯦ ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯣꯏ ꯇꯧꯔꯒ ꯏꯁꯥ ꯌꯥꯝꯅ ꯁꯣꯛꯈ꯭ꯔꯖꯥꯠꯅꯤꯅꯦ ꯊꯣꯏ ꯑꯗꯨꯅ ꯋꯥꯠꯂꯤꯉꯩꯗꯒꯤꯅꯦꯈꯔ ꯄꯥꯕ ꯁꯤꯃꯨꯛ ꯐꯕ ꯂꯩꯇꯦ ꯁꯕꯖꯦꯛ 9ꯁꯦ ꯅꯨꯃꯤꯠ 35ꯗ ꯄꯥꯊꯣꯛꯑꯗꯤ ꯑꯁ ꯅꯨꯃꯤꯠ ꯅꯤꯅꯤꯕꯨꯛ ꯊꯨꯡꯗ꯭ꯔꯦꯗ ꯏꯃꯥ ꯑꯩꯅ ꯅꯨꯡꯉꯥꯏꯊꯣꯛꯎꯔꯤꯁꯤꯒ ꯁꯕꯖꯦꯛ ꯑꯃꯗ ꯅꯨꯃꯤꯠ ꯅꯤꯅꯤꯕꯨꯛ ꯊꯨꯡꯉꯝꯗ꯭ꯔꯦꯕꯁꯦ ꯍꯣꯔꯦꯟꯗꯒꯤꯗꯤꯅꯦ ꯈꯔ ꯄꯥꯔꯒ ꯏꯃꯥ ꯅꯠꯇ꯭ꯔꯗꯤꯅꯦ ꯌꯥꯔꯔꯣꯏ ꯑꯩ ꯑꯗꯣ ꯏꯃꯥ ꯅꯥꯎꯕꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯉꯣ ꯂꯥꯏꯔꯤꯛꯁꯦ ꯁꯨꯡꯄꯥ ꯄꯥꯗꯦꯕ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯉꯥꯡꯅꯕꯗ ꯁꯤꯗꯣꯔꯝꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯑꯗꯨꯒꯅꯦ ꯑꯦꯛꯖꯥꯝꯗꯗꯤꯅꯦ ꯄꯥꯁ ꯑꯗꯨꯝ ꯇꯧꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕ ꯑꯦꯛꯖꯥꯝꯗ ꯀꯩ ꯏꯔꯝꯃꯤꯅꯣ ꯈꯪꯗꯦ ꯃꯤ ꯅꯥꯎꯕꯁꯨꯅꯦ ꯈꯔꯗꯤ ꯑꯗꯨꯝ ꯄꯥꯔꯝꯒꯅꯤꯗ
ꯑꯗꯣ ꯂꯩꯕꯅꯦ ꯃꯤꯁꯦ ꯂꯥꯏꯔꯤꯛꯇꯤ ꯁꯨꯡꯄꯥ ꯄꯥꯒꯟꯗꯕ ꯑꯗꯨꯒꯅꯦ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯔꯛꯁꯦ ꯌꯥꯝ ꯋꯥꯡꯅ ꯐꯪꯕ ꯃꯤ ꯌꯥꯝ ꯂꯩꯌꯦ ꯑꯩꯈꯣꯏ ꯃꯇꯝꯗꯁꯨ ꯌꯥꯎꯋꯦ ꯏꯃꯥ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇꯁꯨꯅꯦ ꯌꯥꯎꯋꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯁꯅꯥꯇꯣꯝꯕꯤꯅ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇ ꯑꯣꯖꯥꯅ ꯄꯔꯥ ꯍꯪꯕ ꯈꯨꯗꯤꯡꯒꯤꯅꯦ ꯑꯃꯠꯇ ꯈꯪꯗꯕ ꯑꯗꯨꯝ ꯂꯦꯞꯄ ꯐꯥꯟ ꯃꯊꯛꯇ ꯆꯩꯁꯨ ꯑꯗꯨꯝ ꯆꯥꯕ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯍꯩꯇꯦꯕ ꯑꯗꯣ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯔꯛꯄꯗꯗꯤꯅꯦ ꯑꯗꯨꯝ ꯄꯥꯁ ꯇꯧꯋꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯉꯣ ꯁꯅꯥꯇꯣꯝꯕꯤ ꯍꯥꯏꯁꯦ ꯑꯃ ꯅꯣꯏ ꯕꯣꯕꯣ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯅꯃꯥꯟꯅꯕꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯔꯣ ꯅꯠꯇꯦꯗ ꯑꯗꯨꯗꯤ ꯂꯤꯂꯤ ꯍꯥꯏꯕꯅꯦ ꯁꯅꯥꯇꯣꯝꯕꯤ ꯍꯥꯏꯁꯤꯔꯣ nahal imana ay lawba lakpada nupi amagi mamaida khupanga thabado adudugi mata nupi neba mama dasu kainum tawbane adugane mata nupi dasu pura mama ni khangbai ma lekai sidane maming chatline phawbada machin tongbada ne mi kanamthana ne ngangnaba ngamba natte mapadudi yamna phabane loire mama duga mata nupi duga dine kanamthana ngangna saknaba ngamdabane ma aduga ne ma misu yamna usitte mata nupi dusu mi yamna usittabane school da ne sai mayam sabane laishu haitabagi adagi ozana ne kekeno nupaga chithi thanai kaina ga tawraga ne adugi chai ga mayam sabane ma o ado thoi isadi ne angang yam oiri adugumba nupaga karan tawba yade ko laik laishu da pungning jangadabane ima aini na hainade ko aingonda ne nupana haga panbirakano hoida isanabu gyan tardi phaida aigi isanabu gyan tadi haibro ado thoi aina gonda kaino mahangine Sanatombigi mama do nanga thengnei dana nong mama maduda Sanatombigi mama na Sanatombi da nangna kupanga thai na hai ado tharu bro nangbo hoi aina kupanga thari adugi mama da hidoga mama da namu engonda phuna nabana ngairambane ado thoi nangna ne Sanatombi da kupanga thari do kaigino ba imasu yamna khangninge ba thoi isana ne imada haidokpada nungaitraga ne haidrasu yaida imana gonda kaishumta hairoi imasu sum khangningdana sum hangbanida adugi natiye ima ai hairage Sanatombi da mi yamna site aini school ahamba kabado aduda mana keino yamna karimnaraga engonda hai ai leina mana imagi baramda su pattana hullaga hi hai aduda sum taba ngamaktadana sauningdana aina mai mamaida kupanga tharubane Sanatombi na imabu atombi ni phatlamoi lamjat nairamoi na hairiba aduda ai khangba ngamdadana kupanga tharubane ima matamduda aina imabu yamna saukidana aina saurabasu Mina imabu hullaga hi haibado ayyamna sauningba phawai kaigino khangde ima wari libagisu pi amuk tare ene thoi pi do tahangano nangna pi tabado ima yengba nuaiteba se kapkanoba pi do taithooba haujikti itsagi damakta ima lairasidi kaidobagi wakan hantadoino Imana layriba makhaidine isa singbu matu nama amatta sohalamoi Ima nangse aigi ima adum oibiyu ko ekhoi bu thadokduna kaidonungda chatke khanbiganu ko ima kaidobagi isa ani bu thadokduna chattoino imana hingibase nakhoigi damaktane thoi aigi ima nungsebi Ima nungsibi kainaga haisibu ekhoidi nungsibidrabo phagi tawbanida kai wari saramino yam harawna saramida ado nawbudi udina nawbudi haima tamoje aina samkaklo haibadogi kaklai mane haima kai kukakno side koi nuni pabungje masaga mai tawida pabung sam kai sam kukakno duwa
mi angang musana kakadaba sam khukak tubu hanu thangsida masam ga so yungkhat biga so tawri loiri he angang musa sare ini ne he ra isa thoi nang so dumai na hainu da ipasi panghan hanu bana tri ne nahan makai aina ke ba hairu da bagi panglai marei ru bai wani sumaina kak pa kishu kai di gaino akhoi sahi lengu longa da ne sumaina loin kai nahan makai aina ke ba hairu da bagi tunan mi saru bai wani singak tani kaino hojikti Lida lisaladi mi singse angang saninge je chomba jani is adudi nahan makhaina tunan ba saruraga ngasi sina soyamna kening isna kai ye dudi kening dadi kaino aibu sum hanuraga layo hairo aduga ne sa thoi namaze aiga saminaba matamdane mina ne nacha nupi ahalla onthongna sauramine nacha nupi ahalla sina amuk toiba matam jukta ipa thamoi kayam kai khambro sidabu aibu ke da bayari bra haiba samna ga se tena ka ga ne khra yang sadardi yadre ne tamo as kaino angang mamang sida tamo yare ba akhoi babung se ikai yam khangde na sidia babung nang se nong magine namayo thaba sum hinkala bra kenom tawre mai thai zu haijau sawon to pe zu haijau adamorani su haijo mawak am tek lode khangabra thoi ai ni mawak am lodram ni hojikti ai dine pel labani da sai tawoi